ꯑꯩ ꯆꯥꯗ꯭ꯔꯤ ꯍꯅꯨꯕꯤꯁꯤꯡꯁꯦ ꯌꯦꯡꯉꯣꯕ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯁꯦ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯁꯤ ꯆꯥꯎꯃꯟꯗꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯦꯛꯇꯁꯀꯤ ꯒꯥꯔꯗꯦꯟ ꯑꯃ ꯌꯦꯡꯒꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯉꯟꯇꯥ ꯂꯥꯛꯄꯒꯤ ꯊꯣꯡ ꯍꯥꯡꯉꯝꯗ꯭ꯔꯦ ꯃꯤ ꯂꯥꯛꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯒꯦꯁ ꯑꯣꯏꯒꯤ ꯑꯩ 4-5 ꯆꯥꯎꯔꯝꯒꯅꯤ ꯃꯁꯤꯒꯤ ꯀꯦꯛꯇꯁ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯑꯃꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯋꯥ ꯌꯦꯡꯁꯤꯀꯣ There's a windmill. Ngasi day 3 in Lanzarote gi cactus garden amada lae sigi cactus garden se ko 1991 da hangiba kainone cactus garden ne da sigi hangamiba cactus ki garden hangamiba nupa se maming se kaino kawe Caeser Manrique kawe da ma se kai oige habada yamne important person ama oirame kaino ki sigi lam sigi ko Lanzarote ki da ma se sculptor su oi artist su oi architect su oi da magi mayum bawa sida kan tourist attraction oina leiba magi castle mana sarba castle ga se du yengba chalakani da sigi cactus garden sida mana tharamiba cactus makhal se 450 species Tharame, Kadai dagi Lauraga Taraka habita mana, Madagascar dagi, dagi North America dagi, the Minaga Puraga, Langa Taramequa. Yangaba, Sumaina Achova, Agi Manning the Lazy Kutazang, I see Chabandana Uba Pangder Kopazana. Kuzawaning young Wange, Sikumba Cactus Sismina. Later, I'm going to have a color deco, have the young have a sea say. Agi Manning the lady, but say. Makoise kainoga airport terminal daga side ko adugi double kaino floor se ani ahunga wangba cactus ka leba ko so it's very amazed to see all this cactus ai punsi to udri maina hamni udis nine achoba ado yamna unique oi kaino garden gumba da hire ko swana cactus ngak ta makhal smai lab se do mana thermis around was currently like is kind of more than 4,500 almost 5,000 cactus like is garden sida it's very unique adoma yam doctor ke have had yeminas sigi pungman ba cactus se kari ko yeng se ko 1 2 3 4 We are here, Cactus Garden by Manipuri. Bye. Sorry. Koi yum se kya phuja yengo kaino na saramba. Caeser Manrique na saramba yum. Asina akhoi gi guest la ka sabam ni ko. Noi myam koirakpa matamda lapiba yagani koirakpa matamda asida adum table Loning badum lauraga phambiyu kaisu kaide ado hana di reserve tobiramo kaigino da akhoi yumse miyam lakaleba akhoi yumda cactus awang so hawi si la grand-mère elle peut partir aussi as the cave amasu leizai asisi natural cave niko asmaina tum thamambadagi akhoi yumse sajan baneba Sige akhoi yum da yam hawai ko si pambi se yum ning jange sina yena kada howa asina yena khada howa yendem acho do lengani si sardi dagi sina khugi kaino leire nga macha su yo e dagi kaino su khugi pul leire
ꯑꯗꯣ ꯁꯤꯒꯤ ꯄꯨꯜꯁꯤꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯀꯩꯅꯣꯃ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯖꯤꯕ ꯑꯃ ꯂꯩ ꯑꯗꯨꯏ ꯖꯤꯕꯗꯣ ꯌꯣꯛꯑꯒ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯑꯗꯣ ꯁꯣꯝꯅ ꯂꯥꯛꯄꯤꯕꯗ ꯏꯔꯨꯖꯁꯟꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣꯗ ꯁꯣꯝꯒꯤ ꯅꯨꯔꯥ ꯃꯅꯝꯅ ꯑꯗꯨꯒ ꯃꯣꯖꯥ ꯃꯅꯝꯅ ꯑꯩꯒꯤ ꯌꯣꯛꯆꯔꯤꯕ ꯖꯤꯕꯁꯤꯡꯁꯦ ꯁꯤꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯂꯥꯛꯑꯒꯗꯤ ꯁꯤꯗ ꯆꯪꯉꯒ ꯏꯔꯨꯖꯕꯤꯒꯅꯨ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯀꯣꯐꯤ ꯊꯛꯀꯦ Un café simple. ꯀꯦꯐꯦ ꯑꯦꯁꯄ꯭ꯔꯦꯁꯣ ꯑꯦꯁꯄ꯭ꯔꯦꯁꯣ ꯍꯣꯏ ꯑꯣꯀꯦ ꯏꯅꯤꯁꯤꯌꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯈꯣꯏꯅꯅꯦ ꯁꯤꯒꯤ ꯂꯕꯥ ꯀꯦꯞ ꯁꯤꯒꯤ ꯃꯅꯨꯡꯁꯦ ꯀꯩꯅꯣ ꯊꯤꯌꯦꯇꯔꯒꯤ ꯇꯥꯏꯞꯇ ꯍꯥꯟꯅ ꯁꯦꯝꯗꯣꯏ ꯇꯧꯔꯝꯃꯦꯕ ꯊꯤꯌꯦꯇꯔꯁꯦ ꯂꯥꯏꯛ ꯁꯝꯇꯥꯏꯝꯁ ꯗꯦ ꯇ꯭ꯔꯥꯏ ꯇꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠꯀꯨꯝꯕ ꯑꯗꯩ ꯁ꯭ꯀꯤꯠꯁꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯔꯣꯜ ꯄ꯭ꯂꯦꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯑꯣꯏꯕꯖꯥꯠꯅꯦ ꯑꯗꯣ ꯀꯣꯟꯅ ꯃꯈꯣꯏꯅ ꯁꯤꯒꯤꯁꯦ ꯇꯨꯔꯤꯁ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯦ ꯁꯤꯒꯤ ꯂꯕꯥ ꯀꯦꯞꯁꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯏꯅ ꯁꯥꯔꯤꯕ ꯃꯐꯝꯁꯦꯀꯣ ꯍꯥꯏꯐꯦꯠ ꯆꯪꯉꯒ ꯌꯦꯡꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯗꯅꯦ ꯀꯩꯅꯣ ꯑꯉꯧꯕ ꯋꯥꯏꯈꯨ ꯑꯉꯧꯕ ꯑꯗꯒꯤ ꯈꯖꯤꯡ ꯑꯉꯧꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯈꯣꯏꯁꯦ ꯃꯃꯤꯠ ꯎꯗꯦ ꯍꯥꯏꯕꯀꯣ ꯄꯦꯔꯥꯒ꯭ꯂꯥꯏꯗꯔ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯤꯡꯁꯤꯗ ꯄꯩꯁꯥ ꯊꯥꯗꯕ ꯌꯥꯗꯦ ꯑꯗꯩ ꯑꯇꯣꯞꯄ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯀꯩꯝꯇ ꯊꯥꯗꯕ ꯌꯥꯗꯦ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯌꯦ ꯁꯦ ꯍꯅꯨꯕꯤꯁꯤꯡꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕꯀꯣ ꯃꯈꯣꯏꯁꯦ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯂꯥꯚꯥꯅ ꯇꯧꯔꯒ ꯁꯦꯝꯃꯒ ꯇꯧꯈꯤꯕ ꯏꯁꯤꯡꯁꯦ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯒꯤ ꯀꯩꯗꯒꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯕꯁꯇꯔꯁꯤꯗ ꯂꯩꯔꯤꯕ ꯃꯆꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯨ ꯑꯗꯒꯤ ꯈꯖꯤꯡ ꯃꯌꯥꯝꯁꯦ ꯈꯪꯕ ꯃꯈꯣꯏꯁꯦ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏ ꯏꯁꯤꯡ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯁꯤꯒꯟ ꯈꯣꯠꯀꯟꯕ ꯇꯧꯋꯦ ꯑꯗꯨꯒ ꯋꯥꯔꯜꯗ ꯀꯩꯝꯇ ꯐꯪꯗꯦ ꯁꯤꯒꯤ ꯃꯐꯝꯁꯤ ꯈꯛꯇꯪꯗꯅꯦ ꯐꯪꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯎꯠꯆꯔꯒꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯎꯕ꯭ꯔꯥ ꯌꯦꯡꯀꯣ ꯆꯠꯀꯦ ꯌꯥꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦ ꯈꯨꯄꯤꯛ ꯑꯃ ꯂꯥꯏꯛ ꯑꯩꯒꯤ ꯈꯨꯠꯀꯤꯅꯦ ꯈꯨꯗꯣꯝꯕꯤ ꯁꯥꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯇꯥꯡꯀꯛ ꯑꯅꯤ ꯁꯨꯃꯥꯏꯃꯨꯛ ꯆꯥꯎꯒꯗ꯭ꯔꯥ ꯂꯣꯏꯅ ꯆꯥꯎꯋꯦ ꯏꯠꯁ ꯚꯦꯔꯤ ꯌꯨꯅꯤꯛ ꯍꯤꯌꯔ ꯑꯩꯒꯤ ꯚ꯭ꯌꯨꯁꯤꯗ ꯅꯨꯄꯤꯁꯤꯒꯤꯅꯦ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯖꯔꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯅꯨꯄꯤꯁꯦ ꯃꯥꯏ ꯃꯊꯨꯟꯁꯦ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯄꯥꯟꯖꯔꯗꯤ ꯑꯩ ꯊꯤꯟ ꯍꯔꯥꯎꯅꯤꯉꯣ ꯃꯅꯤꯡꯒꯁꯦ ꯇꯛꯀ ꯇꯦꯛꯑꯒꯕ ꯈꯨꯐꯖꯕꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯃꯩꯇꯥꯟ ꯅꯠꯇꯦꯀꯣ ꯁꯤ ꯃꯤꯠꯇ ꯎꯐꯨꯟ ꯃꯌꯥꯝ ꯀꯥꯔꯦ ꯂꯕꯥ ꯁꯤꯒꯤꯁꯤꯅ ꯐꯦꯁ ꯃꯥꯁꯛ ꯑꯣꯏꯅ ꯁꯦꯝꯃꯕ ꯁ꯭ꯀꯤꯟ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ ꯚꯣꯜꯀꯥꯅꯤꯛ ꯀ꯭ꯂꯦꯗꯒꯤ ꯁꯦꯝꯕ ꯐꯦꯁ ꯃꯥꯁꯛ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯐꯩ ꯑꯩꯁꯨ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯚ꯭ꯌꯨꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯦ ꯋꯥ ꯑꯩꯈꯣꯏ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯁꯦ ꯐꯖꯩ This is the view from the top. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯍꯜꯂꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯍꯌꯦꯡꯒꯗꯤ ꯑꯁ ꯑꯩ ꯆꯤꯔꯥꯏ ꯈꯨꯇꯥꯡꯁꯦ ꯁꯝ ꯀꯦꯜꯂꯦ ꯋꯥꯈꯜꯁꯦ ꯈꯟꯃꯟꯗꯅ ꯁꯝ ꯀꯦꯜꯂꯦ ꯀꯔꯤꯒꯤ ꯁꯝ ꯀꯦꯜꯂꯤꯅꯣ ꯍꯥꯏꯕꯗ ꯋꯥꯈꯜ ꯈꯟꯕꯒꯤ ꯋꯥꯈꯜ ꯀꯔꯤꯒꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗ ꯁꯝ ꯀꯦꯟꯕꯒꯤ ꯋꯥꯈꯜ anyway up. 1, 2, 3, 4. ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯆꯥꯎꯃꯟꯗꯅ ꯎꯠꯄꯗ ꯋꯥꯔꯦ ꯑꯩ ꯆꯪꯉꯒ ꯇꯨꯝꯃꯨꯔꯒꯦꯀꯣ ꯁꯤꯗ ꯑꯩ ꯀꯥ ꯂꯩꯔꯦ ꯕꯥꯏ ꯊꯦꯡꯛ ꯌू फॉर वाचिंग पैसा नहीं है पैसा नहीं है पैसा नहीं है भैया चारे ऐ चादरी पैसा नहीं पैसा नहीं नहीं
ꯎꯇꯣꯟ ꯑꯃ ꯊꯤꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯪꯒꯨꯁꯅ ꯀꯩꯅꯣ ꯊꯤꯕꯗꯣ ꯃꯥꯜꯂꯦ ꯃꯤ ꯂꯥꯛꯄ ꯌꯦꯡꯕꯗꯣ ꯃꯥꯜꯂꯦ ꯐꯥꯏꯅꯦꯜꯂꯤ ꯅꯨꯡꯁꯥ ꯈꯔ ꯁꯥꯗꯣꯔꯛꯑꯦ ꯉꯁꯤꯁꯨ ꯀꯥꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯖꯔꯒꯦ ꯉꯁꯥꯏꯒꯤ ꯅꯣꯡꯃꯗꯣ ꯃꯪꯕꯅꯦ ꯐꯖꯩ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯏꯁꯤꯡꯒꯤ ꯇꯥꯏꯞꯇ ꯃꯍꯤ ꯆꯦꯟꯊꯔꯛꯄꯗꯨꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯪꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯤ ꯋꯥꯎ ꯌꯦꯁ ꯐꯣꯇꯣ ꯅꯝ ꯐꯖꯅ ꯌꯦꯡꯉꯨ ꯍꯥ I'm not going up Yeah, don't go up. because if you go inside, Yeah. someone take you from the top, it takes Yeah. nice picture. Okay. Woohoo! Underestimate taking risk. Underestimate behind the scene. Coming soon. Spider-Man, the Spider-Man. Careful. That's so nice. Lava chekhaiba ching marak marak car leramine yam phajai.